ꯑꯩꯒꯤ YouTube ꯆꯦꯅꯦꯜꯗ ꯑꯃꯨꯛꯀꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯁꯦ ꯃꯇꯝ ꯍꯥꯏꯗꯤ ꯉꯁꯤ ꯍꯟꯗꯛꯇꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯥꯏꯗꯤ ꯉꯍꯥꯟꯒꯩꯗꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯅꯤꯅꯤ ꯌꯥꯝꯅꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯥꯜꯂ ꯊꯥꯒꯠꯄ ꯍꯧꯔꯝꯕꯅꯦ ꯑꯗꯣ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯒꯦꯞ ꯂꯩꯔꯝꯕ ꯌꯥꯔꯦ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯒꯦꯞ ꯂꯩꯔꯨ ꯇꯥꯔꯒꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯐꯖꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯃꯔꯛꯇ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯟꯅꯒꯗꯕ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯝꯗꯕ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯗꯨꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯃꯔꯛꯇ ꯍꯥꯏꯖꯔꯝꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃ ꯇꯧ ꯐꯖꯔꯦ ꯋꯥ ꯁꯤ ꯈꯨꯐꯖꯁꯤꯗꯤ ꯉꯍꯥꯟꯈꯩꯗꯒꯤ ꯁꯤꯅꯗꯤ ꯈꯔ ꯍꯦꯜꯂꯦ ꯃꯩ ꯆꯠꯂꯦ ꯈꯨꯐꯖꯁꯤꯗꯤ ꯑꯁ ꯅꯨꯄꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯦꯠꯄ ꯗ꯭ꯔꯦꯁ ꯁꯨꯃꯥꯏꯅꯒ ꯗ꯭ꯔꯦꯁ ꯁꯦꯠꯂꯛꯄꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝ ꯊꯤ ꯐꯖꯈ꯭ꯔꯦ ꯌꯥꯝ ꯊꯤ ꯀꯥꯞꯄꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯈꯨꯐꯖꯁꯤꯗꯤ ꯂꯩꯒ ꯁꯦꯁ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁꯦ ꯃꯩ ꯆꯠꯂꯦ ꯃꯩꯇꯩ ꯅꯨꯄꯤꯒꯩ ꯃꯇꯤꯛ ꯐꯖꯕ ꯖꯥꯠꯅꯤꯍꯦ ꯐꯗꯤ ꯈꯔ ꯈꯨꯐꯖꯕꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯤꯌꯦ ꯀꯥꯞꯄꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯑꯅꯤꯃꯛ ꯂꯥꯏꯛ ꯇꯧꯋꯦ ꯑꯅꯤꯃꯛ ꯂꯣꯏ ꯀꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯑꯅꯤꯃꯛ ꯂꯣꯏ ꯀꯥꯞꯄꯦꯀꯣ ꯁꯤꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯐꯖꯕ ꯐ꯭ꯔꯤꯠ ꯐ꯭ꯔꯤꯠ ꯀꯥꯞꯄ ꯑꯃ ꯌꯦꯡꯉꯁꯤ ꯑꯃꯨꯛ ꯐꯖꯔꯦ ꯁꯤꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯃꯥꯟꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯐꯝꯁꯤ ꯑꯗꯨꯒꯤꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯗ꯭ꯔꯦꯁ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯦꯁ ꯆꯠꯂꯒ ꯐꯖꯅ ꯗꯥꯟꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤ ꯌꯥꯝ ꯊꯤꯅ ꯐꯖꯈ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯀꯥꯞꯄꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯐꯖꯕ ꯑꯃ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯌꯦꯡꯉꯁꯤ ꯐꯖꯕꯁꯦ ꯀꯥꯞꯄ ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯨꯐꯖꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤ ꯃꯩ ꯆꯠꯂꯦ ꯁꯤꯗꯤ ꯃꯌꯥꯏ ꯊꯪꯕꯁꯦ ꯄꯣꯁꯇꯤ ꯇꯥꯔꯦ ꯁꯤ ꯀꯥꯞꯄꯦ ꯑꯇꯩꯁꯨ ꯑꯗꯨꯝ ꯌꯥꯏ ꯂꯪꯉꯦ ꯌꯥꯏ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯁꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯏ ꯊꯪꯕꯁꯤꯅꯦ ꯁꯤꯗꯤ ꯐꯖꯗꯦ ꯍꯥꯏꯔꯗꯤ ꯂꯪꯉꯦ ꯃꯤꯠꯌꯦꯡꯁꯤꯕꯨ ꯉꯥꯎꯋꯦ ꯁꯨꯃꯥꯏꯅ ꯌꯦꯡꯁꯤꯜꯂꯛꯑꯗꯤ ꯌꯦꯡꯁꯤꯜꯂꯛꯑꯗꯤ ꯉꯥꯎꯗꯕꯅꯤꯅ ꯁꯤꯅ ꯁꯨꯃꯥꯏꯅ ꯌꯦꯡꯁꯤꯜꯂꯗꯤ ꯑꯗꯨꯝ ꯉꯥꯎ ꯇꯥꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯔꯤꯌꯦꯛꯁꯟ ꯚꯤꯗꯤꯑꯣꯅꯦ ꯍꯧꯖꯤꯛ ꯈꯔ ꯉꯁꯥꯏꯒꯤ ꯌꯦꯡꯕ ꯁꯔꯨꯛꯇ ꯂꯩꯈ꯭ꯔꯦꯕꯀꯣ ꯉꯁꯥꯏꯒꯤꯁꯦ ꯃꯊꯪꯗ ꯄꯥꯕꯒꯤ ꯁꯔꯨꯛꯇ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯁꯤꯀꯣ ꯄꯥꯕꯒꯤ ꯁꯔꯨꯛꯇ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯑꯁꯤ ꯍꯧꯖꯤꯛ ꯃꯥꯏꯁꯦ ꯑꯍꯥꯟꯕꯗ ꯍꯥꯏꯁꯦ ꯀꯦꯔꯤꯌꯔ ꯇꯦꯟꯁꯟ ꯐꯦꯃꯤꯂꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯁꯛ ꯐꯖꯕꯩ ꯂꯥꯛꯂꯤꯕ ꯄ꯭ꯔꯦꯁꯔ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕꯩ ꯏꯁꯇ꯭ꯔꯒꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯁꯤꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕꯒ ꯁꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯦꯔꯤꯌꯔ ꯑꯗꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯗꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯒꯤ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕꯒꯤ ꯑꯗꯒꯤ ꯃꯥꯏ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕꯒꯗꯣ ꯑꯝꯇ ꯁꯪꯗ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯄꯩꯁꯥꯕꯨ ꯇꯥꯟꯒꯗ꯭ꯔꯥ ꯑꯗꯒꯤ ꯀꯦꯔꯤꯌꯔꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯐꯦꯃꯤꯂꯤꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯈꯜꯂꯤꯉꯩꯗꯀꯣ
romantic oil sang rally mathang yong yeng masak phajabana set ka orakpose thamjaning bana khro khro khole masak phajamina ga set ka orakpose adi apamba nungsiba nupi na leigidana hade kitang phajaba crush ka leidana crush na ga set ka orakpose adi thamjaning bodo ai nupi best friend nam leine thamjanbina bai thai adum sauna de dum thamjanbina dum dum pu sakhi do ding tang ni sai tawbi mathang ong je Facebook ki ngayak post share status na migi magun personality lepna radi hayang dai IS thabai post nakta tawr age kaino kaijin ai sumel sije ai Facebook tadi reel share kan to ga share to pro to hotpado adu duna mi dugi personality lepna taragadi hayang dai IS kumba thabagi post nakta tawradi maje ma IS ki kaino ne IS ki dream oiba dumnaba insak amadi maje yana afaba mini kana lowdori braba ani adu lowroi ko ani ma adu ni ma haning je sida yanti nei mini mathang da mu parje mapan thokman da bai kok sik ya araga mapan di nuti thoki di hai thoki di berare mapan thok da bai kok sik ya araga wakan je ko sense sam da ku re mai ko mathang da mu anei ba ama ung ye je gyan tamal lena ngang bada yadre yumda duna abc da khara ngausin na risini ari gyan taman duna ko ngang bada yadre aduna aiju Facebook da ngausin na risini si mai ni ji ado mi gyan tani ta ngausin na ba sa ku ju dum yarom drum ni da samai da uduna Facebook sida sidai jingumba ade mathang da aina yumda leiri sakpham siga photo ga di khara di khenarani aidi sayon khara haiba tare maya aidi yumda leiri ba sakpham siga che leiri piyam siga aina mapan tho kan da torok piyam duga adagi photo da uri duga asingba reality da ori siga khadi khenarani ai tare maya ade mathang da aigi punsidi kuire loi ba hoji ini sidi behind the scene duni wari je behind the scene ni ko hingi je behind the scene ade mathang da phajaba singi meeting lai athiba ke nganta tungo ai athiba ke nganta tungo ko phajaba ko gi meeting lai mathang da wai je thingba nupi na nupa da isau la sidang ga thingbiro ba ai thingba got pa yam kal li dro ji kan je adu na thingba nupi ni isau la ji ju thingbiro ji ni ba ai ni je thingjala ji ko nupi ni isau la ni thingjala ji adu ne myam sini ai na ni je adu ga aro dai na ni je sai myam kana ga da ba ai do ai tungi damakta investment ki plan lai taragadi haidi pesa painingba tungi damakta investment ki plan lai taragadi mutual fund invest tawbiyo adu kana gumbana haidi mutual fund invest tawje koi kemta ka yaudaba kemta tamuda minadi haidi mutual fund ki karamba kan tawgana adu kasu khangba je kasu ngamoy bo adagi mingo de ga lor ga kamai khan ga de khot ka de ga bisu knowledge kemta tamuda taragadi lai roeba ado aina mutual fund ki distributor amo ina ai tare ko aduduna aina mating pangba ngambagi ai tare ngambagi di pangjage na kana gumbana mutual fund invest tawba lai taragadi ai Instagram da ten tawbiro ai Instagram thogram somen do ai leine ada ten tawbiro ai mayangi aduda mating pangjage share ga na cd video sim tang solution zero